Mayam Okram Jari Adom Ningbiribasi Impact Talk to Manipur ni ngasi anauba leibak po numit asida miyam gidamakta anauba yam interesting oiba guest ama puduna lakchari ay adom gi host Pinky Okram ngasi ekhoina puduna lakchari ba guest asi mahakasi athlete amani amadi weightlifter ni chaliba chahi 2019-20 gi Jharkhand da pangthokiba Eastern India Powerlifting Championship ta second position tarakhrabi adugumba guest amani mingoina panjarabada Ningombam Sunita Devi mahakuna ki tanjadu lauzage ahanba maktada ije Sunita ba khoigi Impact Talk to Manipur gi program asida taramna okchari impact so aina ahanba maktada ikongna na khurumjari akhoigi studio sida program asibu mapung phan bagi damakta matam chana lengbira bagi damakta iche bu hainingai letana thagachari impact so hanjana amuka hana thagachari iche ahambada aina hangjaning base iche se athlete amani power lifter amani adubunga si iche na setpiri ba fijol se masidi sanaroi amagi fijol dinate masi karamba kari gi damakta masi gi fijol se setpira ibano haibado madu iche na samlapna haibiyo ai isa athlete ama wajaraga ju powerlifting ama wajaraga ju ai gi tawjari ba I service smart security gi service ta ai isa mak leje haibagi damakta ai usagi haina aina miyam mangda phongdok jani okay dudi athlete amani power lifter amani aduga smart security service ki security guard ama oina leibiri icheda sanaroi ama oiraga karamna masigi sinfam masida changa khibano haibagi matang da su icheda wafam kana dan hangjage ichena sanaroi ama su oire aduga thabak su tawriba mafam siga sanariba line siga khachitang khetnei masi sanabana hanbra natraga thabak tawgibana hanbra haibado haibiyo ai sanabana hanjare thabakti changbadi amaronda I tha tarum sujare sarpa takin makhada I changjarapani smart security da ado ai sanaba matamda ayukta first morning ai sanaba chachai aduga halai halapam matamda sumaina powerlifting ina mu yalangkai sar yalangbam inaw madam Susila yalangbam ningon Susila Devi gi makhada ai sanajaba hujare adugo ado haibiyo makhata biyo ai aina chatpa yam lakpa matamda sar inaw amadi madam Susila makoina igi damakta powerlifting gi damakta haina thawai haksang yauna aibu chogapire okay madu ki paisa tengbang birakpase masigi mangoina na haiba tare ko karamna sanabasida sanabase ikui kuidriba ichena haibira ibisanatra ado sanabase angang oirikandagi pambirakpra natragana kona hojik ichegi hojik chahi kya muk subire iche ai hojik 40 years chahi nifu haibase nupi gi damaktadi chahi nifu je chahi tangkha yausalak torabaneba adu sanabase karamna khangpang pam khibano aduga angang oirikandagi hana pam agana marakta sanaba lepuraga amuk sanaba yaura ise masi maram karigino aina angang oingai kanda ai ji sabung ko awang la kai dai ai pokjei adugo ai kaigino haba matamda imungdi condition chada badagi aina sanabji lepuraga 1991 da ai chahi 13 hare ada ai 400 open da ai first position lawjaraki adu matungda mu khabam haibong mukhong da yum panjare yum palam matungda icha ahum leijare huji chanupi amane chanupa ani mane aduga ipuroi bana nomgi khusumanna imungji puraga lehawi hajira suraga leibami ado puroi bana pohoraga aina ai sumaina chanage haiba matamda ai puroi bana adugi matik thauna hapiraga ai chanabasi dai mana ai yagadra yaroida hangba matam puroi bana harau taramna aibu thawai haksang yaungna honabiraki aduga leiriba aigi lekai jing haibadi maira paibi chilinau ima isa mayamna adegi aigi hingonu khaktagi itei hoi adegi leiriba hauji pangaida police ki service oina leibani aduga iteiji aduga aigi itei yaimana ai kharai da lei aduga inau nupa amana angangi kanu du kaiba kitchen dar hange aduga leiriba aigi itei jingju ikeda itei yaima itei khwai hanjine kanu da ikeda pui aduga makhoi mayamna adagi ahanba puthorpa matamda aigi tamola lakpa naron thaudangi editor oibiba aigi tamo adagi aigi leiriba club mangana su aigi aduki matik aibu thauna leina aibu thawai hakchang yauna
mateng pangbirakhi support tawbirakpa support tawbirakhi ai ma chatkadore haiba matamda moina aduki mati aigi semgi kendragi aigi mami hayainu aduga aibu chatkadore haiba matamda mami hayainu nasu Sunita nang bu chahi matang di chadana haina aibu macha dongna aduki mati phagi jogai tawraga nungsibina aibu lao nang chakadaboragadi ai angam mateng khidang pangge lao haina kawbirai magi banglo manungda changjai chalu matana paisa gi mateng ju pibirai aduga ai di am aham de ngawe madam singna ragadi aina aham sana ba tholok pajida ai mega marathon dagi ai 2016 dagi ai chen ba horaki athletic ta ado open mega da ai 9 position lawjerai ado matungda ai low dingai mamangda ai mamang tang yan sanjagre ado kaigina ai chatpa matamda imai cha cheleba chanu payai majiga ibani chemina bajida ai hingangda ai tamo sapangi mani mohon 10,000 5,000 1,500 cheliba misani aduki matik mathongna maringjen sahi 65 sure ai tamoje man na matung jida ai jemu hingang marjing dai gi Ningombam gi Bazaar somen magi makhada sen banadi oibe yaroi bema nangna thawai haksang yauragadi exercise haibaje parties tawdaba yaroi parties tawu khaktana haksang dadi afaboi roi but ekan exercise khra yaw haina hale ai jing angambada kai adegi up down sanai sanaba matamda yam kanadi angambada ka ganu khuru sokani hare alora kanda adu matang matam chadabanina nang yam kana junang yoto powerlifting da sanarugi nuko athlete khatang da nang kano tawgunu ko an hai aina hoi sara ai kano tawjege adubu Allahabad ta ai hamba chale 2017 da chapam matamda 5,000 1,500 ai gold lauraki adu matungda 100 ta loan khangdeba loan khangdaba dai mu myam ju loi chengra ga ina kaino ai tomna ngai horena harga ai be ga hari poni ai ying thor ko am ta leram dire na leram da de hai masi soi ba tare ai soi dai ai gi jamin ari ba gi coaching jina ai soi na har pa tare harga ai chelaga da mana khonga hom ka tang di hangi adu ga ai second ta jaraki adu ga mu Delhi da du Bangladesh ka mu stay kuntra ga hum doi thengai nei thengai na ba matam da 5,000 1,500 3,000 ai go loi lawjeraki adu ga mayang macha gain ai bula pa matam da adu ki matik Manipur dagi second mir kom lakra haina hambi ada anau chapa kangu jingjina lagde khangde haina khumi ada moi ni hindi londa aina tholopa matamda ai saklo laga lei mai mi loi khumjalaga ai je lei moi da ai lai ham si khangande ba 35 kano da category da taw chatleba ada chatpa ganji da moi na hai Manipur ni pigi moi hindi ngangaga kayam thina chairi lagde harga kari tholei no haibagi moi wakhanji da moi da namthak tawbagi mongda oi da wangangi haibagi moi na thina chairaki ado ai ni hindi lonje khangdabani na aina tumina lare moi sere mum so sigi matang stage da hangsaning pase loan khangdabagi awaba se ekoina Manipur gi mapan da chatlaga aduma khangai ko ado akhoi gi Manipur da di hindi loan se hindi haibase loinamak thingre lairik ta hana di khara khara tamambadagi hoi hauzik angang na khangi sina cartoon network kumba khara yengaga hindi khara moi khatang khangjaba wane adu oirga su hana akhoina lairik ta tamamba matamda phajana niyom ama naina tamambadu di tawdrabani na masigi matang je kari haibi ningi mapan thoga loan li khangdabagi problem se awaba se masi kari tawraga di phane khanbi Manipur da di thingrabani na adu kaigino haiba matana madam ai na hainingbadi akhoina hauzik angang amana aingonda chanaba change haiba matamda moina hai madam ai chanaba ai athletic da change powerlifting na pusanbiyo haiba matamda madam ai sengna ragadi direct haiba direct se yaudragadi ai di pusanba ngamoi aina hana wamang yanjai ba madam yanjai habadi awabagi program mayam aina thingnarabani na isa gaida lakadori bai isa khatana isa nate leiriba changaiba athlete player powerlifting player changpa anyway ai loina okjage na share tawge na loina khanjai semjage habagi wakhanda dum leijebo ko ada ichena marakta awaba kharadi thengnaram gadaba male karigino haiba matamda 2016 haibase kuidri ko aduga aina khangjaning base nupi amagi punsida
yum kai pandringai gi punsina ma oire yum kai palaba matungdadi ichai su yausalakpa matamda aigi tauningba aigi apamba mayam se thadooga aigi ichagi aigi ipuroibagi aigi adugi aduna mang tharaga sum tawbada aigi apamba se sum maning sum lehoba ado hojiksi gi chahi matang se yausallaaga ichena amuk sumaina tawba ngambase masida marakta thengnaba awaba aikhoinadi hojik medal lorokpa matamda khatang sakhangneba ichena sumaina laure karigino asuk talent leba mi amana suguma mafamda thabak tawraga mayamna masa khangbidana leirami se haibase medal do lorkan khangakpaneba adu ichena thengnaba awaba se masi kari di oibi Madam chatpada wabagi program di kaigin haba matamda Manipur dadi lupa chamri changa puro chatpa yai seng naraga aduga mapala mama chalukpa matamda lupa lising tara mari tara manga je loina isagi pocket dagi habadi puthokpa ngamdadana lehubuna koto ma chaning budi mayam aduga imungsida ichagi awaba ichagi hujing paikha emission tawnabagi paisa nungsa mayam program yam oirai aduga aina sanaruga halagai hajira chale hajira chatpadagi aina ai samusu huji ai operation tawraga leiro matung dai sar patap ki smart security ki training tawam dai anaba chaina khanga gai training jai pass taro matung da ai transfer tawirai posting mafam pibirei saroina adu pibirokpa matam da aina aduki matik ngamnam jai honaraga ai sidede saroigi mafam je changa gai sanabada khara sira tawdra haina wakhanji khanjabadagi adu saroina aduki matik aibu thawai hakchang yauna sagot pibi ai hainingai letana thagat chani chana aikhoi gi punsi lambida awaba kaya ma thengnaraga su aikhoi bu khut pairaga chingkhat piba kanagumba pukchel chawba ma hek thengnaba matamda aikhoina waraga leiramba punsi se awaba do loi manga lakadra natraga aigi awaba do matam loire ko haibagi asha ama phawbado adumak icheda phawbi bagi dam phawje bi sada nungai bama poewa koi chum matam koina chum dachallaga pangjallaga leiruraga ai chanaba phangaroidrani haibi wakhanjai isajda pura daw loigreba ipuroibana phangi angang semaji chalororon to bema anai tamcha nangbu aibu khita chatkeda anai khabar ji yongor kan yaw leirambane smart security kaujari ena adai aina khabar ji par koi ti thiraga ina changmune sar thingnare sarna kaigi da mutano kaigi no kamai tabunon hangbe sar ai chanabaju pamje adabu ai sarogi kanojida office changaga smart security changjaraga adai chanaba kitang ai saroina share tobigadra na ai khong thangjanjarapni saran hai thank you ne saraju aduki matik haraubi bodo ada aina aigi mangala madi laina haiba ai wakhanjida khanjagareba hotnaning bagi ichegi hotnaning bagi mami du su uba aduga mi gi pukchel sengba haibase aikhoina wari saba matamda mi amana oidaba ngangba se atopa mi du su dum khanganeba karigino habdi apangba mi se hojik amata laitre natra aduna ichena sugumba matawi haba matamda support tawbidana mayam mamangda oktana khota tawbiriba mayam se ichegi hotna jaman mayam do miyam mamangda puthokpiduna sakhangbi base masu mokhoigi pukchel chawbani haina haijage ko adu che mathang aina khangjaning base sana basida practice tawba matamda ko practice tawba khatana di yade ichena haire ahambada paisa gi problem di leire financial problem yam chawna leire ipuroiba hajira suba chalaga su sana gi haiba matamda sanau ko na haibagi emotionally nungsibagi support ama ulibase maduna khwaidagi ahamba maruoiba support ne ba paisa leiraga su chanana ba thaknana ba leiraga su ibe manang tauna nang ngamgani haibina ba leita base madugi punsi du waba punsi se ani suramoiba natra ado iche su chatle hajira su ba chatle iche ki puroiba su chatle ado chaba si su yamna maru oibanina isada kana ba diet mayama chaba darkar oi masi karamna manage tawbi ai sabdi ai yam kana kano tawdre cha chinjak se mayamga ai ga manade irum chaw haiba matamda irum chajudi ai irum cha isana haina jadeba haina dabane ne chadre aduga aina chaliba sanab chapa matamda ai sanaroi ima iben cha isi jing mayamna aimanda aduki matik support tawbi la phoi leibi sem leibi komla leibi loi leibi moina ingonda la phoi jin chen khawda chala polythene hapaga thambagi chadab san kaiginoda posim laudri ba ai charoi habagi wakhanji dai sajida leijeba aduga hantak kano ju rajasthan chalu matamda ai tata company na aibu kawe ada aigi puroibana nang loli khangdana nang kamaina chatuino 5000 1500 800 ai medan pujari aduju kano da rajasthan chalu kanda
Rajasthan Jaipur kaino mai ne adugi mafam dai di kaya su khangde ba ko lam do hara kan ko ai khangde ko noi pubi da pubi yo dum ai mo mi am da no mai je ba adam handak su Haryana da jati ai paisa gi program ai operation su tawre aduga ai paisa program su kitang na tai cha da ba de chat pa ngam hodre ba adam mai am dai nai cha pai kha tha doi ne haira gai le je hoi mda adu ai thamoi da di mayam na nang wa halo ye chat li ba ko gi national gi chali ba kangu jing nai One day the flight the puge, Sassi 35 category the never in a Janjarina. I say he push with Jaragaju, I 35 young and the Tengaina Jariba, Adoina. I may am the I have one tongue PV, Chapanga Moderator and Salam, they have a day of patient over in Ira. Tedok Saraga Tat Tatning ba, Tat Padingam the ba, but Hagi program na Umjala Panadu, Sapek Hatadori Hana. Look like a way. Tamoida Sanaba have a sanab, I punchi die in Ipura in Hare. Yaraga de Pindagi is has a tangent boys in only. Katopser again, Sanaba, Katopser again, Kanzeva Imonda. Sanabase Mioiba Mana, Aina Pamiba, Aina Tabak the Oiro, Lyric the Oiro, any sin from Mama the Oiro, is taking a Sanaba the Natra. Pambanina. I want the award Pakayama later basu. I get a pambado, adu, I get gold, I know Ubangam, Bagidam, I see booking am gani go high bagi, downing baduna hen bagi. Madugi wakalon the Paubanga miniba. Madugumbas Hanaroi Kayama Manipur, the Labagi the Magda Manipurze, sports ki powerhouse ne Haina, Mayamna Hibi Ribanico. It's a wadi suyam nungadi, attend ba break, a makatang logzagi, break in Matunda, it's a hanging ba, Kayama lady, attend ba break a makalogzage, impact Dr. Manipur Bumi Eng Tatuna Labio. Mayamba mukana taram nokchari adom nengbiri base impact Dr. Manipur ne ayadom gi host Pinky Okram ngasi ekhoina unajari basi mahakasi athlete amasuni amadi power lifter amasuni mahaki maming Ningombam Sunita Devi mahaka unabaki tanja adom mukan laujage iche break ki mamangda wari nungairaba kay ama sakre to iche se sanabada kay am ngaujage haibasi madi iche na sengna haibire ai siba matamda ai bu sanabungdagi I get Siba Chang Jelokot Piva, Oisanu Hyba Pauba, is in Hybirego. Ado it is Hanaba Matamda, Lamjan Hyba, Sanaba Makalsiga. Powerlifting is a Karasum Kenareba. It is a young Mamatam, the Equina Wakanda Kandu say, Powerlifter, a Masequina Wakanda Kanbada, Masama Upaba, Hana Udo neighbor. A rumba port Amatanga Tony Kanbagi, see my amgi common sense neighbor. Adubu, it's in a Lamjan Jelambadagi, Powerlifter, a Moina Muk Lagli Base, Masi Karam Natokibano. Matamda Dili the Halaga is to me, Nayum the laser of an evacuated tickets, or a go home, Jello, Matunda, do Bangladesh, Tangano Halabazai, Quaching Merunda, Ima Konanica, the Imamale, Lamong the Gi, Kunzaranina. Kunzarani store hang a gazum neighbor corner, hair has embedded. Other imagine, if be a Malawi and high river, Powali thingy, Mugi, custom, the Sepamatam, the ID Pura, what's it, but don't know Togreba, which is you put it category the Sana Lerme. Yeah, I see me Zukayam doing no near Ghana, meeting Jango the Karim, no video, Kagan, Matamda. Mayang Kangaga, Mata, Polly thinking that's one up the woven enough. I did P2 Piaga, Sazi, G. Tumbadong the Toriba, Mayam over Matamda, Moina, Wait Wally, all Matunda, 45.70 lay. Matam does raise labor. I don't let a guy, Moina. Jing starting the Moina Jing Muga and AJ, Canatoga, Pamona, Hamba Pamamatam, squat Pamatamda. Cano Pamaleva, 50 Pamaleva. I just Pamaluraga, but Holopamatanda. Most certainly got a come to him, Malanaga, and what is you may have you look no people, I don't. Namganet Hazadaba, Number. They come to him, Malana Massage, we will allow me. Yam Tazadi, guys whom I want the Tona Momo Hakopam Hileva. At the game. Canatoro Matungs the brain pesta Ilemona. I give way cigarettes another age, 35 half the level. Among the top triple photo, Trahanta Unimishida is Jimmy the Tower. At the Ille, I do in Mayab Ille. At the in the again, Moy Mayam night. It might be ma. Kind of machine presume massage. Matrang Masingagi, the machine of the Moyam, Pamukune manager, Mayam, Pamizingo, that's what is ring ever. Car the Perino Madica, the Coponoga, and my man is among Aduga, dead between Baganda.
100 ꯆꯤꯡꯈꯠꯂꯦꯕ ꯑꯩꯁꯦ ꯃꯣꯏꯁꯦ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯃꯁꯥꯁꯦ ꯀꯔꯤ ꯆꯥꯖꯥꯠꯅꯣ ꯀꯥꯏꯅ ꯁꯨꯝ ꯍꯪꯅꯤꯡꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯍꯥꯎꯅꯥꯎꯁꯦꯡ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯀꯧꯗꯣꯏꯗꯧꯅ ꯇꯧꯔꯝꯕꯗꯨꯗꯗꯤ ꯄꯨꯔꯥ ꯀꯧꯗꯣꯏꯅꯤ ꯀꯥꯏꯅ ꯁꯨꯝ ꯃꯣꯏ ꯃꯁꯥꯁꯤꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩꯔꯝꯕꯒꯤ ꯑꯗ ꯄꯨꯡꯉꯛ ꯉꯛꯑꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯉꯛꯄ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯃꯦꯗꯥꯝ ꯆꯤꯆꯦꯁꯦ ꯀꯥꯏꯗꯩꯅꯣꯅ ꯍꯪꯉꯦꯕꯀꯣ ꯑꯩꯅ ꯈꯥꯕꯝ ꯍꯩꯕꯣꯡ ꯃꯈꯣꯡꯗꯒꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯍꯩ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯁꯛ ꯈꯪꯕ ꯍꯧꯕꯤꯈꯤꯕ ꯑꯗꯨꯅ ꯑꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯣ ꯏꯆꯦꯁꯤꯅ ꯍꯥꯏꯕꯤꯔꯦ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯗꯨꯕꯨ ꯏꯃꯨꯡꯁꯨ ꯄꯨꯗꯕ ꯌꯥꯗꯦ ꯏꯆꯥꯁꯨ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯊꯕꯛꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯊꯕꯛꯁꯨ ꯆꯠꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯄꯨꯟꯓꯜꯂꯒ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯗ ꯑꯣꯏꯔꯣ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯔꯣ ꯁꯥꯟꯅꯔꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯈꯠꯄꯤꯕ ꯃꯇꯝ ꯌꯧꯔꯦ ꯅꯠꯇ꯭ꯔꯒ ꯄꯨꯈꯠꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯝꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗ ꯄꯨꯕꯤꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯤꯕ ꯁꯦꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ 5-10ꯗꯪ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯣꯏ ꯄ꯭ꯂꯦꯌꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯈꯔꯦ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯑꯣꯏꯕ ꯑꯗꯣ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯂꯥꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯆꯠꯂꯝꯗꯥꯏ ꯖꯔꯅꯤꯒꯤ ꯋꯥꯕ ꯑꯗꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤ ꯆꯥꯅꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯖꯗ꯭ꯔꯒꯁꯨ ꯑꯉꯥꯡꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯡꯕꯨꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯕꯛ ꯃꯆꯥ ꯑꯃꯃꯝꯗꯪ ꯍꯥꯞꯆꯤꯟꯕꯤꯔꯒ ꯃꯁꯥꯒꯤ ꯍꯤꯡꯖꯕ ꯉꯝꯖꯅꯕꯒꯤ ꯃꯇꯦꯡ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯍꯣꯏ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯆꯠꯂꯤꯁꯦ ꯒꯣꯜ ꯂꯧꯔꯛꯑꯦ ꯁꯤꯜꯚꯔ ꯂꯧꯔꯛꯑꯦ ꯕ꯭ꯔꯣꯟꯖ ꯂꯧꯔꯛꯑꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯈꯪꯕꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯒꯣꯜ ꯄꯣꯔꯛꯑꯕꯅꯤꯅ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔꯒ ꯃꯥꯗꯤ ꯒꯣꯜ ꯂꯧꯔꯛꯑꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯇꯧꯔꯤꯕ ꯃꯗꯨ ꯏꯆꯦ ꯍꯣꯏꯒꯤꯗꯃꯛꯇ ꯏꯆꯦ ꯍꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯨꯡꯗꯗꯤ ꯑꯃꯨꯛ ꯃꯇꯦꯡ ꯇꯧꯔꯛꯈꯤꯗ꯭ꯔꯥꯅ ꯈꯟꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯨꯗꯕꯅꯤna ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯊꯨꯝꯅ ꯂꯩꯔꯕꯅꯤna ꯅꯣꯡꯃꯒꯤ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯆꯥ ꯊꯥꯛꯇꯕ ꯌꯥꯗꯕꯅꯤna ꯍꯖꯤꯔꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯨꯝ ꯆꯠꯇꯅ ꯈꯣꯠꯇꯅ ꯐꯤꯃꯛ ꯁꯥꯔꯒꯁꯨ ꯍꯦꯛ ꯒꯣꯜ ꯂꯧꯔꯨꯔꯦ ꯍꯜꯂꯒ ꯐꯤ ꯍꯦꯛ ꯁꯥꯔ ꯂꯩꯊꯣꯛ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯍꯖꯤꯔꯥ ꯑꯃꯨꯛ ꯍꯦꯛ ꯆꯠ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯦ ꯂꯩꯈꯤꯕꯅꯤna ꯂꯣꯟꯅ ꯊꯨꯝꯅ ꯂꯩꯈꯤꯕꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔ ꯄ꯭ꯔꯇꯥꯞꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃ ꯄꯤꯕꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯀꯩꯒꯤꯅꯣꯗ ꯑꯩ ꯁꯨꯃꯥꯏꯅ ꯏꯝꯄꯦꯛ ꯑꯩ ꯎꯅꯒꯅꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗꯁꯨ ꯃꯪ ꯐꯥꯎꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯪ ꯐꯥꯎꯅꯔꯦ ꯁꯥꯔ ꯄ꯭ꯔꯇꯥꯞꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯟꯅꯔꯣꯏ ꯄ꯭ꯂꯦꯌꯥꯔ ꯑꯃꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩꯅ ꯑꯃꯦꯡꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯔꯛꯄ ꯏꯁꯥꯗ ꯑꯩ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃ ꯌꯩꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯩꯀꯣ ꯃꯤ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯐꯥꯎꯕ ꯍꯥꯏꯕꯁꯦ ꯍꯣꯏ ꯆꯍꯤ 10 ꯆꯪꯕ ꯌꯥꯏ 10 ꯆꯪꯕ ꯌꯥꯏ 30 ꯆꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯆꯍꯤ 90 ꯁꯨꯔꯛꯄꯒꯤ ꯇꯥꯡꯀꯛꯁꯤꯗ ꯃꯉꯥꯟꯗꯣ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯉꯥꯜꯂꯣꯀꯣ ꯉꯥꯟꯖꯔꯣꯀꯣ ꯍꯥꯏꯕ ꯂꯥꯏꯕꯛꯇ ꯑꯃ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯉꯥꯜꯂꯦ ꯏꯝꯄꯦꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗꯁꯨ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯌꯦꯡꯉꯒꯁꯨ ꯏꯆꯦꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯔꯤꯕꯁꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯐꯥꯎꯕ ꯑꯩꯗꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯒꯗꯤ ꯁꯥꯟꯅꯕ ꯈꯛꯇ ꯅꯠꯇꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯏꯆꯦ ꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯒꯦꯗꯤ ꯈꯟꯕꯤꯔꯤ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯏꯁꯥꯁꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯁꯥꯟꯅꯒꯦꯅꯁꯨ ꯈꯜꯂꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯍꯟꯕ ꯑꯩ ꯍꯟꯅꯤꯡꯗꯦ ꯍꯟꯈꯤꯔꯣꯏꯈꯜꯂꯤ ꯅꯨꯄꯤ ꯂꯥꯟꯗꯁꯨ ꯑꯩ 3ꯂꯛ ꯃꯀꯣꯛ ꯃꯊꯪ ꯂꯣꯏꯅ ꯂꯧꯖꯔꯛꯈꯤ ꯆꯍꯤ 3ꯁꯦ ꯊꯪꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯣꯏ ꯁꯨꯃꯥꯏꯅ ꯏꯝꯄꯦꯛꯀꯤ ꯀꯥꯡꯕꯨ ꯂꯥꯛꯏ ꯑꯩ ꯂꯣꯠꯆꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯑꯩ ꯏꯁꯥꯁꯦ ꯁꯛ ꯇꯥꯛꯄꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯩꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯌꯥꯝ ꯍꯪꯉꯦ ꯑꯩ ꯍꯥꯏꯗꯣꯛꯆꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯑꯃꯔꯣꯝꯗ ꯃꯤꯅ ꯎꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯁꯛ ꯂꯣꯜꯂꯒ ꯂꯩꯕ ꯃꯤꯅꯦ ꯑꯗꯨ ꯑꯩ ꯁꯥꯔꯅ ꯌꯥꯗꯕꯗꯒꯤ ꯁꯥꯔ ꯄ꯭ꯔꯇꯥꯞꯅ ꯌꯥꯗꯕꯗꯒꯤ ꯑꯩꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯩ ꯑꯃꯔꯣꯝꯗ ꯁꯦꯡꯅ ꯑꯁꯣꯏꯕ ꯑꯃꯗꯤ ꯆꯨꯝꯊꯣꯛꯄꯤꯔꯦ ꯁꯥꯔ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯔꯤꯁꯦ ꯃꯗꯨꯅꯦꯕ ꯑꯩꯒꯤ ꯍꯩꯖ ꯁꯤꯡꯖꯕꯁꯦ ꯑꯩꯉꯣꯟꯗ ꯍꯩꯖ ꯁꯤꯡꯖꯕꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯕ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯔꯩꯅ ꯈꯪꯗꯦ ꯏꯆꯦꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯔꯩ ꯅꯥꯇꯩ ꯆꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯅ ꯏꯀꯥꯏꯌꯦꯅ ꯑꯗꯨꯒꯤ ꯏꯀꯥꯏꯕꯗꯣ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯏꯀꯥꯏꯕꯗꯣ
ai kai daubagi ikai doino aina sigi lamsida aina sanabada aina mai paklakpani aina huran chinthi tawruba natena ko ichena adugi matamduda unabiba taramagadi ichena ngasi miyamna masak khangise matam maduda masak khangba yaramabaniba adubu thengna mayamna masak khangbirakpase ichena wakhal ta isibu wakhan tabiba ngamhanba tahanba ngamhanba mioi tholokpase masi su yam thagat chaninge haijaninge sana laibakta numi kapthare laibakta numi kapthare okay laibakta numi kapthare bo chamana re bisa jida kai gino ba matam tha thokbo chamana ge numi khakta natana tha thokbo chamana ge adu laiba koi gi smart security gi kangu jingjida aina ju ai khakta natana matam puna makta achauba haiba office habdo ungtang ohen janingi haiba jai loina ma yengbiriba ipepu yengbiriba akogi smart security gi kangu jingjeru ai loina share ta honinge haijaningi kaigino haiba matam na koibu government khakta thabak phangdraga ju smart security haiba security je pikraba branch amane ba sengna haragadi ojeraga ju kaigino haiba matam sar pratap haiba misaksina kaigino haiba matam mi amabu mi amna thabak piba huji matam de corruption ngata ngai banina achauba mayam lakpa matamda paisa du piba ngamdabadagi akhoi mayamji kaigino tumina laichhalagadi mina komta oiroroi longmi ngakta oirani adubu aigi sarna sumaina branch macham khatang hingjaraga pan ningkhatpiraga leibiramaga kaigino haiba matamda ai laikhom leinang tairudoba ai singkhatpirakpa sumaina mayam tungdaju lakpa oisanu haini Siam fazaba wahi khara haibire sir pratap sigi program seng ade suksoi soidan harauramagani ada aroi boina akhoi matam sisu loisalae akhoi gi manipur gi praja se leiba praja myam sida karamba makhal ki pausel pibininge ai gi wakhandadi sanaba pamiba punamak singje kaigina banda manipur ji misat urok khilaga thawai haksang yauna amutangdi manipur haiba manipur je miyam mamangda haibadi miyam state khuding makta misat paknaba honaraga thawai haksang yauna honaminarega sanabajida maipuna na wanjan minarega thaba ama pangthokpa matamda punap khusamna changminarega punap puminarpa thaba ama pangthokpa matamda aduga aina amada haruba matamda amana jo aibu tabiba adagi harakadribo oja oragaju sar madam boragaju moina aingonda takpireba aigi aswebado amu takpiraga aina jo aswebado sardugi aswebado tajarega ani ji share tawminarega pun apun baibdo koi oje ohenjani yam phajaba pausel pibire asoi babu chum thokpa soiri ba biduna su ai soire haibase accept tawba ngamba isana aina soiri se masida soire ko hairaga chum thokpa ngambagi thongna do madugi lingchen do leira akantani mi amma se mi aphaba ana haina oirak toise na tra iche do iche ngasi matam kai thokpiraga iche ge chillaba matam dagi matam kai thokpiraga akhoi ga unabi ba wari sabi ba awanungai wari ke am saminari ko masigi da makta hanana thagachari aduga ichegi punsida laibakta kapthara iba numit mangal je lemhauriba chahi sing sida su numit se aduma kapthabu oirasanu aduga mai pakpadu oibiu nungai yafabadu oibiu masi impact news ki che akhoigi team dagi yafa paujel chegi mafam da pizage impact ki madam hoina aibu aduki mati impact ki uprisda aibu kobiratuna kaigin haiba matamna sar pratap ki mafam da pau pibiratuna aibu share tawbiona haibirapagi damutaju aina hana thagachari impact po Thank you so much. Masini ngasi Impact Talk to Manipur gi episode mathangi chayolda leibakpo numita anoba yamna nungairaba interesting oiba guest ama puduna lakjage ngasi gidi kainana ba yathangni jari pinabirase